Misti bimi ingta biri busingbu hamba maktada taramna oktober galonena nomaitin kondisyoina kurumjari marki pau miyamda bijari. Department of Agriculture Government of Manipur na sinduna Manipur da laidiba KBK singa State Agriculture amadi Allied Department singa gi oiba interface meeting amang asi Sanjentong da laiba Directorate of Agriculture Complex ke Farmers Training Hall da pangthokre. Thormaduda Laisram Gitchandra Joint Secretary Agriculture T Panmai Additional Director Agriculture K Devdatta Sharma Director Horticulture and Soil Conservation H Balkrishna Singh Director Fisheries amadi NG Ibotombi Singh Director Veterinary and Animal Husbandry na pathangsina atoiba mitungnen Tharmapu amadi akhanaba mitungnen oina saruk yaki. Tharomga Mailena Agriculture ki Joint Secretary Laisram Gitchandran hai lomi amana mahakna puthokliba pothok adudagi chathok leiba ngamdrabadi masana adumak puthokpa lepningkhigani maram asina lomi singda hena chathok leihanduna lamdam asigi economy busu Saukhat Hanaba Chapchaba Technology Amadi Mechanism Sing Fanghanba Mathautai Environment ki ahongba amadi khetnaba leibana mafam amaga gi lebak leihau sing nungsit ki khetnaba leiba maramna masigi matung inna pothok marangkaina sathok leihannaba hotnabada changba technology su khetnagani maram asina lomi singna chijinagadoriba technology amadi masigi matangda thijiliba scientist singagi marakta leiriba ahoba si ngasigi meeting asina khara makhaidi mengkhai pangamlagani fongdoki aduna everyday na thosing sign has a pema no no what they say technology assessment ni and demonstration force application and capacity develop training ni budne then is kana the detail on sagi extension personal and to be really farmers in the market to do it update to knowledge update to what skill on modern agricultural technology and skills update to machine design season atana ko is to organize high Pangthokliba interface meeting asigi matangda Agriculture Department ki Deputy Director Akoizam Sitaranjana nunggi wafam famising da fongdol aduna agriculture and allied sector singda technology ki gap ama leirakpagi mawng amada leirakpa si menkhatnaba district mapanda leiriba KBK ki scientist singna tawrakpa resource tagi fanglakpa district singda leiriba technology gap sing asi agriculture amadi allied sector da pikhatuna amuk lawmi singda yohanduna hena chathok leihanaba pandam amani Climate change na maram oraga agriculture activities sing asigi chathok hantarakpadagi sinpham asi thadokpagi mami ama lakpa si kokhanaba honglakliba climate asigi matung inna chanaba technology na mahot sinjinduna lawmi singda sinpham asida hena pukning changhanduna hena chathok leihanaba pandam amasu yauraga tharomasi pangthokpani fongdoki speaker dagi haibagi adumba akhoi technology gap mayam to ngasi identify tawga 2024-25 ta makoi da pangthok tawriba research work to daita akhoi technology akhoi da pameba technology mayam to ngasi loi mak hayoga incorporate tawga makoi na akhoi 24-25 se pakhat piraga 26-27 adaida akhoi da technology pibiraga akhoi na farmer sing sida akhoi madugi transfer tawba yana bagi kutung chab du logsa bagi sinjaba adumba interaction program ami Ngasigi Tharamaduda Imphal West, Imphal East, Bisnupur, Thoubal, Chandel, Churachandpur, Senapati, Tamenglong amadi Ukhrolgi KBK singna PowerPoint presentation utkibagaloina interaction section amasu pangthokhi Patient singbu asoi angam thokdana ba kana hotnaduna lakliba doctor amadi nurse singda patient gi miyoi singna aki khang pirak pa haibasi hiramasida thabak tawriba sing makhata na thabak tawningbagi apamba leitri haina Zenems Student Association gi president Ningthaujam Dinesh na fongdokre wafam masingasi Zenems ki MS office mamang da chathakiba wakat nifamaduga mailena fongdokibani Dinesh na hai Manipur da thokpa thaudowa thokaya da Zenems ki staff khudingmakna angamba mateng kaya pangduna laki masida natana patient singbu kadai da soiki gadagi khanduna lakliba doctor nurse singda patient gi kangbuna aki akhang pirak pasimak yamna laibak thibani doctor nurse amatana patient amatabu natraga miyoi amabu manghangi amadi fattaba thokhangi haibagi wakhalon laiti haina so fongdoki Asigumba miyo bagi polsikan gi haiduna changjaraliba chhatra sing ikoi gi mangda asigumba mayam gi miyang da doctor ikoi bu aran pata tana ba mong na sinba amadi doctor ikoi gi thabak thawram sing bo thajaba walak pagi thawong kaya ma thokchilak ba sina
ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯁꯦꯕꯥ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯅ ꯆꯪꯂꯛꯂꯤꯕ ꯑꯩꯈꯣꯏꯗꯗꯤ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯎꯔꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯁꯨꯝ ꯕ꯭ꯂꯦꯝ ꯇꯧꯒꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯁꯤꯟꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯁꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯑꯩꯈꯣꯏ ꯌꯧꯔꯛꯄ ꯀꯌꯥ ꯑꯃ ꯊꯦꯡꯅꯖꯩ ngasi famkiba wakan film aduga mailena gynecology department jenims ki doctor mutung matolibi chanu na phongdorakpada doctor singna layengba matamda asi ana khudong thiba tholakba matamda kadai da soikhigade khanduna wana hotna jariba doctor nurse singda maral thangjinba aki akhang piba namduna se lobada natana layengbada ayetpa pibagi thabak tawbiganu loinna tha sigi anida yaipok yambimdagi nupi ama angang unnabagi thodokta lekhidaba simak thamoisokna nungaite थौदोक असिगी मतंगदा इमुंग मनुंगी मियोइसिना डॉक्टर सिंगना चेक्सिनबा वाटपदगी थौदोक असि थोलकपनि हाइदुना डॉक्टर सिंगदा मरा सिजिनबगी थौंग असि यानिंगदि हाइनसो फोंगदोखि अखोगी मणिपुरदा सुमनतगी लाख अमगी मनुंगदा यांखै खतनी नुपी यांखै खतनी अखोइना हौजिक सी हाइना पानाइबसे असिगुम्बा अखोइना खुदोंग थिबा थोलकपसिंग डॉक्टर गी मकुत्ता लेतबा मयाम सिगु मराल थंजिनबिदुना थोगोइदि हाइबगी चार्जदा डॉक्टर अमदी स्टाफ सिंग मयाम मराल थंजिन बीबा तोपियु अमदी अकी अखंग लेतना थवाई याउना अखोगी तौजरिबा इथौसिदा मतिक मपुक फाना थौदांग याहन मंगमहनबियु हाइबसी अखोगी लायिंग लमसदा लैरिबा मयामगी माइकैदगी थमोइ सेंगना हाइजरी Nakalamoromda doctor amadi nurse singda aki akhang pirakpada natna doctor singbu lana miyamda sandokliba thodo adubu yaningda phongdok aduna tha sigi taret amadi nipanda OPD amadi operation theater numit ni thabak leplagani hairi Manipur gi saknairaba communist ki luchingba amasu oiramba comrade Phairizam Pariza leikhidabagi mapan suba ningsing kumon thoram ngasi lamlai da leiba Irawat Memorial Hall da Phairizam Pariza Memorial Trust amadi lamlai local council CPI ga khosam naduna pangthokre thoramadu da CPI gi control commission chairman comrade L Ivoyema CPI gi national control commission gi comrade Dr M Nara CPI Manipur State Council gi secretary comrade L Sodin Kumar amadi lup asigi maroiba thomi kyasu saru yaki Thoramadu Mailena CPI Manipur State Council ki Hanagi Secretary Laisam Sodin Kumana Fongdorakpada Lekhidraba Parijat ki mapalak suba ningsing kumona si Lekhidraba sina masana lingkhat piramba Irawat Memorial Hall asida pangthok jabani mahakna hilngai matamdagi hauduna Manipur gi puari gi lupa tangka kayada amadi Manipur gi apunbagi saktam kannaba hotnabada Lanthengnakiba comrade Hizam Irawat ki luching makhada lamlai maikai gi miyamna achouba thodang kaya lokhi lonina comrade Phairizam Parijat Communist Party of India CPI gi luchingba miyoi ama oirambata natana Manipur gi puari gi ahongba ama puraknaba hotnabada achouba thodang kaya lokhiba kawba ngamleroidaba misak amani Manipur bu statehood fangnaba hotnaba amadi maitailonbu nipan suba thakta pukhatuna hotnakiba amadi kangnada leiramba asam rifles lawthoknaba hotnabada achouba thodang kaya lokhiba misak amasani haiki Irawat Memorial Park se masida maruoina Irawat ecological campaign ki damakta adunda Irawat social science study center ama lingnana bagi wakal mahakyam kana thanami madupur mosya party communist party na koidana mako masida adunda Irawat social science study center do lingnana bagi koi honagari Kakching Block Congress Committee lingkhat ki bagi humbutra nipan suba mapok numit thoram ngasi Kakching Kaithial da leiba committee asigi office ta pangthokre ngasi Kakching Kaithial da leiba Block Congress Committee Kakching gi office ta pangthokpa thoram adu da chi H Rahman Chesaba President District Congress Committee Kakching N Asok Block Congress Committee KSS Kennedy PCC member amadi Secretary MPCC M Nakhunbi Hana Kakching Municipal Council ki chairperson oirambi haujikna caretaker councillor M Uma caretaker councillor amasung M Memchak caretaker councillor na chingba saknaiba kayasu saru yaki tharomgi manung channa Block Congress Committee Kakching gi lekhidraba member sing mafamda haile katuna ikai khumnabu utpa amadi Manipur da thokliba kanglup irang asida lekhidraba singi mafamda minute ani tumina lepna awaba phongdokpa amadi ikai khumnabu utpa na mapung oiba tharom oiki
Thormaduga Mailena KSS Kennedy General Secretary MPCC na Fongdorakpada Kakchingda Congress na Miyamgi Thakol Torokpa Chahi Humfuta Nipan Surakpagi Thoromasi Manipura Thokliba Tangdulaita Dava Fiva Masina Achamba Thorom Oina Pangthok Jabani Congress Party na Manipur Apun Bagi Saktam Amasong Lamkhay Ngakna Bagi Damak Lepkigani Manipura Thokliba Irangasi Atubada Loshin Kiduna Tangdulaita Leitana amasong mahausagom nungsi sana laiminaba lamdam ama purakpa orasanu haina so fongdoraki na mahusagi punsida mo na santi leina koi kanglu mayam si punna leimina na bagi punjabaga mari leina asi thorom si koi yam jam na pangthok jabni ona koi oisu Congress Party na manipuri nang phegi damakta manipuri territorial amadi emotional integrity se mo na lagna bapana bada ngam bathuda we long jagani hai wakom do am jagol na sigi thorom se koi mana am jam na pangthok jabni la pilo kulam so Matam khara tumina leiraba tungda ngarang numidang kuki khulai paiba singna koktruk khul amadi koktruk sing lekai tamna nongmai kapsilatuna attack chatharakre security force singi maikidagi su handuna nongmai round khara kapkre leba fabadagi aso apandi yaukidri haidi thodo asigi matangda pawina fongba pawi matung ina thodok thofamdagi ngarang numidang pung nipan khara helakpa matamda Manipur Police Commando gi MPB gari yauna BP gari kunlom koktruk amadi kadangban paringda patrolling laki state force ki gari sing aduna koktruk singkhong fawba sangsilamlaga kadangban lomda hek chatkibaga numidang pung nipan makhairom tarakpa duaida koktruk maning chingthak lomdagi koki khulai paiba singna nongmai round khara koktruk sing lekai tamna kapsilaki maduda Khulngapa Village Defense Volunteers Sing MR amadi IRB Sing na su handuna nongmai round khara kapki nongmai kapna badu ngai ha kapna ramlaga nakal animak lepnaki tungda numidang pungta taramdai matamda amuk koki singna koktruk sing maningdagi nongmai amadi paracel kap thorakna attack chathaba hawraki nongmai kapsilakpagi paw hek phangbaga Imphal West Commando gi BP team sing maphamadu changsinduna nongmai kapna ki hairi nongmai kapna badu chorokna numidang pung 13 khara helakpa aduhoi fawba kapna ki aso open thoki bagi paw laikhidi hairi ko te te tau sana no State asida thokliba tangdulaita daba fiba masi mahausagi punsida halaktriba phawba Manipur gi oina Lok Sabha election asi yaithokpiu haina Coordination Committee for Crisis Resolution Manipur na Election Commission of India da memorandum pisinduna taksin kre hiramasiga mailena ngasi Irawat Bhavanda Coordination Committee for Crisis Resolution Manipur na sinduna pangthopa Paumi singa unaba amada committee ki convener o Sumati Valana state asida thokliba kanglup ki irang asigi marakta Manipur da Lok Sabha ki election pangthokpa haibasi hene irang thokpa amadi voter kayagi asengba right fangba ngamloi maram masina irang asigi chap chaba warishil ama laklaba matungda state asigi seat anigi Lok Sabha election asi pangthoknaba lingak nasu mailinaba singda pressure PBU loinana committee gi maikaidagi su Election Commission of India gi chief election commissioner da memorandum ama pisin kre hariba memorandum adugi copy adusu CEO Manipur da su bisin kre loinana memorandum aduda election asi irang matungda pangthokpagi mathakta Churchanpur Tengnopal amadi Kangpokpi da voter masing khanghen hengalakliba asi su midyang jangbiu haina makhata na taksin ki haiki Haksisu adum mangagani koi relief camp da bot thadan gani ka haibaside koi gi phagi pharang som tasalakpa miyam gi punsi je kaisum amalaitana khalakpa adagi hingbagi hakse lairakta aduga koi gi fundamental rights singsi koi mangi koi da pidre Manipur na India na Manipur da lairiba koi mapungoina maitai singsida Manipur da lairiba praja singsida akoina phangjagadaba right singje mapungoina pidre aduna di akoi hawjik Manipur sida election tawigino Tara suruklaba thokliba irang asida yumgi leite laye babu puna ba hotnagadra hingol sambal koina babu hotnagadra thabak suba chatna babu hotnagadra isa isu sing semna ba hotnagadra maya sangda bu yarek na ba hotnagadra maya masingam na ba hotnarakpada thabak suja nomjaraga hingliba maya paibi kaya su yumpuna na ba hotnabada awaba kaya mayoknare maramaduna athuba matamda hanagumna ingna chikna panba Manipur ama oinaba lengak na sinbiu haina nambol kendragi manungda leiba kongkha mamang lekai maya paibi singna Image TV News ta
उन्नबदा फोंदोरकली मसागी चाही हुम्फुतरा मंगा सुरबी कोंखा ममांग लेकाइदगी मैरा पाइबी थांगजम सानोइना फोंदोरकपदा महाक मैरा पाइबी अमा ओइना चाही हुम्फुतरा मंगा सुरबसु मया संगदा थोकलगा अहिंग लेकली लान चटकी इसासिंग ngakli थबक सुरन नोमलगा हिंजबा lamnina hingol sambal koiba fi sarga imung puba oibana yamna awaba mayokne maya sangda numidang pung nipan makhaidagi thoklaga nongan ba pung mari makhaida yumda hanjinari bani pali khaidok naraga maya sangda leknei mahaki jahi matang asida tumba chaba kaibana ana ekso yamna thengnadaba nate haiki di hanugumna hanjal hanna Nambol kongkha mamang lekaidagi masamak fisalonsa tauduna hinglibi jahi yangkai surabi naurim sunorata kaubi maya paibi amana fongdorakpada lan asi horakpadagi nambol maikaigi Nambol maibamdagi angang ama lekhidre adudagi mayra paibi mayam thokpa ngakpa horaki kongkha makha lekaidagi angang amasu aso apan nangki mayra paibi mayam na torbung fogwak chaw ikhaida irang thokpadasu mayra paibi singna ngaki mayra paibi singna yamna waki maramadna lengak na chumba wayal pubirak na lan asi loishinbiro khul ngakpa chatpa isasing halaktriba phawba ahing yareki mayra sangdasu thoktaba yadabanina thoi aduga fisu ahing tumdaba makhai sai Lansi leiting jadi numit mangani fau bagi manunda fi ama kaklaga imung puzarami aduga irang asi lakpadagi di fi amna thama changna sare yumda pura hore yum puba ngamlaktre yumda paisa nungsagi ahoba leirabanina imung manung khatnaba phawba yaure adubu leibaki irang ninna khallaga pukning fathanai haujik fi rani manau sari adubu saba losinba ngamdana leri haina image tv da paudam lakhi mayamgi mayong yana makok thongna bai dum sase adai halakwa matamda ai tumba chabai khangdana ai dum phisase adai ai asangba matamda ai sangjal adu tawda bu hana lanji leitringai dadi nimit mangani taruni da phi ma kakseraga ai yum pujarami aduga sigi irangji lakwa matamda di phi amana tha ma sangna sare aduna ai yum da pura ahoba haba pura hore adu hodana ba ai marakta mien basina di ngamaktabaninya yumgi awaba problem yamna lei Maraki pau pijaba matang asita lo shinjari mit ing tabir bisingbu amuka na kurumjari.